ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯅꯤꯄꯨꯔꯤ ꯂꯩꯇꯦꯡ ꯋꯥꯔꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯏꯂꯥ ꯏꯟꯆꯥꯟꯇꯤꯡ ꯃꯨꯚꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯤꯂꯝ ꯑꯁꯤ ꯍꯧꯔꯛꯄꯗ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯐꯨꯡꯒꯥꯋꯥꯔꯤꯒꯨꯝꯅ ꯇꯧꯕ ꯃꯐꯝ ꯑꯃ ꯎꯠꯂꯛꯂꯝꯃꯤ ꯑꯃꯗꯤ ꯏꯂꯥ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯂꯝꯃꯤ꯫ ꯏꯂꯥꯒꯤ ꯃꯃꯥ ꯑꯁꯤ ꯇꯁꯦꯡꯅꯃꯛ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯄꯥꯏꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ 9ꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯂꯥꯒꯤ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯍꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯤ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯌꯥꯝꯅ ꯄꯥꯏꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯔꯝꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯃꯗꯤ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯣꯛꯂꯦ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯑꯃ ꯑꯉꯥꯡ ꯑꯗꯨꯗ ꯄꯤꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯃꯃꯥꯍꯣꯏꯅ ꯈꯪꯂꯝꯃꯤ ꯑꯃꯗꯤ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤꯁꯨ ꯐꯠꯇꯕ ꯈꯔ ꯂꯩ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯖꯥꯗꯨ ꯇꯧꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯂꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯅ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯏꯂꯥꯕꯨ ꯂꯣꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯏꯂꯥꯕꯨ ꯂꯣꯠꯄ ꯈꯪꯍꯟꯗꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯌꯥꯝꯅ ꯄꯥꯏꯕꯤ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯏꯂꯥꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯏꯂꯥꯕꯨ ꯐꯪꯂꯗꯨꯅ ꯄꯝꯈꯠꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯏꯂꯥꯒꯤ ꯈꯨꯗꯣꯜ ꯑꯃ ꯄꯤꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯂꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯝꯃꯤ꯫ ꯏꯂꯥꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯍꯩꯅꯗꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯏꯂꯥꯕꯨ ꯇꯨꯃꯤꯟꯅ ꯂꯩꯍꯜꯂꯝꯃꯤ ꯑꯃꯗꯤ ꯏꯂꯥꯗꯨ ꯌꯥꯝꯅ ꯊꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯂꯥꯒꯤꯗꯃꯛꯇ ꯏꯂꯥ ꯑꯁꯦ ꯑꯇꯣꯞꯄ ꯃꯤꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯇꯥꯅꯕ ꯂꯧꯅꯕ ꯍꯥꯏꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯏꯂꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯁꯤꯡꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯤꯅ ꯉꯥꯡꯕ ꯍꯥꯏꯕ ꯑꯗꯨꯝ ꯇꯥꯔꯒ ꯂꯧꯔꯒ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯈꯨꯗꯣꯜ ꯅꯠꯇꯦ ꯍꯥꯏꯅ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯈꯨꯗꯣꯜ ꯑꯗꯨ ꯄꯤꯈ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯤꯈ꯭ꯔꯕ ꯈꯨꯗꯣꯜ ꯑꯗꯨ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯍꯟꯗꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯝꯕ ꯈꯨꯗꯣꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯂꯥꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯁꯨꯝ ꯂꯦꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯏꯂꯥꯁꯨ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯗꯣꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯂꯥꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥꯅ ꯄꯥꯝꯖꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯃꯤꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡ ꯑꯗꯨ ꯃꯥꯅ ꯂꯣꯏꯅ ꯇꯧꯕ ꯏꯟꯕ ꯇꯥꯔꯝꯃꯤ꯫ ꯏꯂꯥ ꯃꯤꯅꯕꯨ ꯍꯥꯏꯔꯛꯂꯕꯗꯤ ꯑꯐꯕꯕꯨ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕꯕꯨ ꯑꯣꯏꯒꯦꯔꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯕ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯂꯥꯒꯤ ꯃꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯗꯨ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯝꯃꯤ ꯑꯅꯥꯕꯕꯨ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯏꯂꯥꯒꯤ ꯃꯃꯥꯗꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯌꯥꯇꯥꯔꯗꯨꯅ ꯑꯔꯣꯏꯕ ꯅꯨꯡꯁꯥꯁꯣꯔ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯏꯂꯥꯗ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ, "ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯅꯪ ꯑꯇꯣꯞꯄ ꯃꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯎ ꯅꯍꯥꯛꯀꯤ ꯈꯨꯗꯣꯜꯄꯣꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ꯫ ꯃꯔꯝꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯗꯨ ꯈꯪꯂꯕꯗꯤ ꯅꯪꯕꯨ ꯅꯣꯛꯅꯕꯤꯒꯅꯤ ꯑꯃꯗꯤ ꯀꯔꯦꯝꯅꯕꯤꯒꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯒ ꯈꯨꯗꯣꯜꯄꯣꯠ ꯅꯠꯇ꯭ꯔꯒ ꯅꯤꯖꯕ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯑꯃꯗꯒꯤ ꯀꯩꯁꯨ ꯆꯥꯎꯕ ꯍꯦꯟꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯑꯇꯣꯞꯄ ꯄꯣꯠꯁꯛꯇ ꯊꯥꯖꯒꯅꯨ꯫ ꯑꯗꯨꯒ ꯅꯪ ꯅꯁꯥꯅ ꯇꯧꯕ ꯊꯕꯛ ꯑꯗꯨ ꯅꯪꯒꯤ ꯋꯥꯈꯜ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯖꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯅꯪꯒꯤ ꯊꯃꯣꯏ ꯇꯥꯅ ꯄꯥꯝꯖꯕ ꯌꯥꯕ ꯊꯕꯛ ꯑꯗꯨ ꯇꯧꯖꯒꯗꯕꯅꯤ ꯍꯥꯏꯅ꯫ ꯃꯗꯨ ꯑꯣꯏꯅ ꯈꯜꯂꯨ ꯃꯗꯨꯗꯤ ꯃꯗꯨ ꯈꯛꯇꯅ ꯅꯍꯥꯛꯄꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯑꯁꯥꯎꯕ ꯄꯦꯟꯗꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯍꯣꯡꯕ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ ꯑꯃꯗꯤ ꯃꯗꯨ ꯅꯍꯥꯛꯅꯁꯨ ꯄꯥꯝꯂꯣꯏ꯫ ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯏꯂꯥꯗ ꯏꯂꯥꯒꯤ ꯃꯃꯥꯅ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯂꯤꯛ ꯑꯃ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯃꯥ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯆꯍꯤ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯏꯂꯥꯁꯨ ꯑꯁꯨꯝ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯝ ꯑꯗꯨ ꯅꯤꯌꯣꯝ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠꯇ ꯆꯠꯈꯤꯕ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯏꯂꯥꯒꯤ ꯃꯄꯥ ꯑꯗꯨ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯕ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯂꯝ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠꯇ ꯆꯠꯈꯤꯗꯅꯕ ꯀꯜꯍꯧꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯂꯩꯅꯕ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯏꯂꯥꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯏꯂꯥꯕꯨ ꯄꯥꯝꯂꯝꯗꯦ ꯑꯃꯗꯤ ꯅꯨꯡꯁꯤꯔꯝꯗꯦ꯫
Amadi ilagi mama atombigi macasingna ilabu matam pumnamakta sokhanaba awaba tanaba hotnaduna leirami. Amadi mache aduna ilada magi lik adu yamna pami pirao magi ojarage nang engonda adu pirao dana haina hairami. Ilana pamdrabasu kudol adudagi ilana kashu khandana lik adu piraklami. Masida sunatana makoina ilagi ka adusu yamna pami aduna ka adusu makoi anida pirao haina hairami. Masida su ilana adumak yaraduna ka adu pithoklami. Ilana magi mapot machaising adu puraduna makhada tumunaba haina kumaklami. Ilana pamdrabamaksu mantra yamna haibi nupi adugi khudol potudagi ila mina haiba khudimak taroidage illoidage haibadu ngamlamde amadi mina haiba khudimak tawrami. Numit kharanigi matung ilagi mapa adu thabak amagidamakta mayum thadokduna chatpa tarami amadi chatkhirami. Sigi matungda lamdam adugi ningthau macha nupadu aikhoina urami. Mahak ase makhuraga loinana mafam amada chatlami. Tasingnamakti ningthau macha nupa sigi mama mapa amata leiramdre. Makhoi matam kharagi mamangda sikhirami. Makhoi leikhidraba matung leibak adugi thauram thogai pumnamak makhura asina kupna senaduna leirami. Adubu mahak ase mabukchel yamna sengdaba fattaba miyoi ama oirami. Mahakna praja singi lambu nangphuda loksilami. Amadi mahakna lamsing adubu sizinaduna pasha tanaba mawongda sizinarami. Adubu ningthau macha nupa asinadi mahakki makhurana tawriba fattaba thabaksing adu kari amata khanglamde. Amadi mahak ase athuba matamda ningthau phamthol kadawrabani. Nongmadi ila mahaki marup singa loinana kaithel laklami amadi ningthau macha nupa asisu kaithel aduda laklami. Maramdi mahakna karigumba khara miyamda wa ngangnabagi damak. Loinana leibak asida leiriba nupi ayambana ningthau macha nupa asibu yamna pamjarami amadi makhoina ningthau macha nupa ase ubada makhoising adu angawbagumna tawrami yamnasu langlami. Amadi ilagi mama atombigi macha nupi anidusu ningthaugi macha nupa adubu yengba laklami. Adubu iladi makhoi mayamna tawribase yamna pamjaramde hainaramde. Amadi iladi ningthau macha nupa aduda makhoigi lam saru loksinkhibagi iladi yamna sauribani. Maram asina iladi ningthau macha nupa asigi mayokta leirami amadi ilana che ama paiduna yaningdabagi kholau laurami. Ningthau macha nupa adunasu ilana tawriba adu ui. Adu karisu khalamde amadi mahangna ilagi masakpusu fazana urami amadi mahangna ilabusu pamjaba fawraklami. Ilana mahak ase chingshinbagum phawjarami. Aduga miyam tiliba mafam asida ila mathantani. Atopa nupi shingumna ningthau macha nupa asida ngawdaba amadi mahakti chingnaba amata laitana wa nganglami. Aduga ilagi mama atombigi macha nupi singna ilana tawriba aduda yamna saurami. Aduga makhoina ilabu mayumda chatlo hainasu hairami. Aduga ilasu makhoina haiba wa adu tarami. Maram asina ila mayumda chatkhirami. Ningthau macha nupa dusu wa ngangba loiraba matungda mayumda hannaba tawrami. Adubu nupi mayam adudi mahakpu ubada aduma ngawbugi matawgumna tawrami. Aduga phambak adusu thugaiduna ningthau macha aduna leiriba aduda changsilaklami. Masi ubadagi nupa adu nakalda leiriba umanglomda chensinkhirami. Adubu nupi mayam adudi mahakki matung tanarakba leplamde. Matang aduda ilasu umang adu fauduna mayum halaklami. Tanja aduda soibadagi ningthau macha nupa aduna chelakpada ilada thingsilaklami. Aduda ilana wa ngangba nangdringaida ningthau macha nupa aduna mahakki makhut adu ilagi machinda mensilami. Amadi ilabu wa ngangdanaba machin mensinduna makhoi ani tanarakliba nupising aduna udanaba haina mafam kachin amada rotlami. Nupi sangu aduna atopa maikei romda chatkraba matung ningthau macha nupa aduna tawriba adu iladi yamna sauraklami aduga ila adu mafam adudagi chatpa haurami. Adubu ningthau macha nupa adudi ilana adu yamna sauriba adu karigino haiba maram khanglamde. Maram asina mahakna ilada wahang hangnaba kana hotnarami. Mahakna ilana adu yamna sauribadu karigino kari tawre haina hangami.
Kay leirabage haibado mangonda sengna hairaknaba hangami. Adubu iladi mahangna ngangliba adu karisu tasinadaduna mana hangliba adu karisu khumamde. Adudagidi ningthau machanupa aduna ilada mafam aduda lepo haina hairami. Ilasu mahayamna haibi nupi adugi khudol aduna ningthau nupa macha aduna hairiba adu taduna mahaksu mafam aduda adumak lepami. Adudagi aikoina sagol gari ama ilanan lebliba adugi mangda thauzilagliba adu urami. Gari adu ilagi mangda asum thauraglami. Adubu iladi magi gift aduna gari thauragliba adu una mahak khongfam ama fauba thangdokpa ngamlamde. Gari aduna ilabu thengjringeida ningthau machanupa aduna ilagi mangda yamna thuna thoklaklami amadi ilabu mafam adudagi chingthoklami. Aduga lambigi nakal amada makhoi ani tarami. Asumna mahangna ilagi thawaibu kanbirami. Gari adu chatkraba matung makhoi ani hogotlami. Ilana wa haiba nangdringe mama atombigi machanupi anidu mafam aduda laglami. Masida mache ahan aduna ilada machanupi atombi aduga loinana mayumda halamu haina hairami amadi makhoi chatkraba matungda ilagi mache ahan aduna ningthau machanupa aduda wari sananaba tawrami. Adubu ningthau machanupa adudi maga wari sanaba adu kaya thawa yauramde sanaba pamlamde. Maram asina mahangna thawoidana mafam adudagi chenkhirami. Hauji ilagi mache adu ningthau machanupa adugi matau adu ubada mathanta yamna sauningba faurami. Amadi mache aduna ilado magi machanupi pokminadaba oibaga loinana mahangna haiba wa khudimak ilibase karigino haina khalami. Masigi khudongchaba asi lauraga nongmadi mache aduna ilada dukal amadagi khungu huranaba haina hairami. Ahanbadadi iladu kaya yaningamde. Adubu machena ilada khungupsi huralo haina sum hairakpadudadi ilana machena hairiba adu taraduna khungup adu huralami. Aduga khungup singdu magi khaw aduda hapchillami. Asumna tawbasida ilada makhoina poche mayam ama hural halami. Adubu lanmi amana ilana huraliba adu urami. Aduna ilabu fananaba lanmi aduna tanaraglami. Adagi ilasu mathwai kanjanabagidamagta mafam adudagi yamna kanna chelami. Adubu ila kaisu kuina chenba ngamlamde amadi lanmi singduna ilabu farami. Ilabu handcuff chanduna jailda thanami. Hauji ilagi pokminadaba mache amadi machaldu ila jailda thamkre haibadu khanglami. Ilagi mama atombina ilabu jaildagi lakthoklami. Amadi mayumda laklaba matungda mama atombina ilabu yamna nganglami. Adubu asengba haibagi mahutta ilagi pokminadaba mache aduna ilagi manada tumina insilami. Adudi nangi namanabi aduna khungup singdu huralo haibagi huranbani hayu haina insilami. Ila madu hainingdrabasu mana magi luna tinabi mamanabi adugi maming adu sizinaduna hairami. Maramdi mahak mina haiba wa khudima achumba oigera aranbabu oigera mina haiba loina tadaba ngamlamde. Sigi matung ilagi luna tinabi mamanabi adu ilabu unaba ilahoigi mayumda laglami. Mama atombina ilada mamanabi adu tinaba sungya yaroi haina kanna hairami. Fana ilana yaningdraba maksu mahangna mamanabi adugi thamoi adu thugairami. Aduga mana hairami. Adudi aikhoi anigi marup oibagi mari ase tatnarase tinaragumse nang mafam asidagi chatkhro haina mamanabi aduda hairami. Mamanabi kaina baduda iladu mathwai yamna nungairamde. Adudagi ilagi madomcha adu ilagi manakta laklami. Aduga ilada hairami. Madudi ichanupi aina hairibase nang munataw. Nang kari no tawduna big fairy mahayamna haibinupi adu thigadabani. Maduga nang pokpa matamda mana nangonda piramba khudol ase mana laukthoknaba haina hairami. Masi tabada iladu nungairamde amadi modomcha aduda mahangna asuk chawkhraba prithvi asida big fairy adu mafam kadaida thirudoino haibasu khangde amadi mahakpu mataw karamna thidoino haibasu amata khangde haina hairami. Ilagi wadu tabada modomcha aduna lairik ama lakthoraktuna ilada ulami. Madu ubada ilana mase kari lairik no haina hangami. Masida modomcha aduna ilada haiba horaklami. Adudi chehi kharagi mamangda mahangna magi marup amada jadu torami. Adubu jadu tawbada asoiba khara yaubadagi magi marup adu lairik oina onkhre haina. Lairik asigi matengdagi nangna big fairy adu kaida leibage haibadu thiyo haina ilada hairami.
ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯗꯣꯝꯆꯥꯒꯤ ꯃꯔꯨꯞ ꯂꯥꯏꯔꯤꯛ ꯑꯗꯨꯅꯁꯨ ꯕꯤꯛ ꯐꯦꯔꯤ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯀꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯗꯤ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯐꯝ ꯑꯗꯨꯗꯤ ꯖꯦꯟ ꯚꯦꯂꯤ ꯍꯥꯏꯅ ꯀꯧꯏ꯫ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯂꯥ ꯃꯗꯣꯝꯆꯥꯒꯤ ꯃꯇꯦꯡꯗꯒꯤ ꯃꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨ ꯊꯤꯅꯕꯒꯤꯗꯃꯛꯇ ꯏꯂꯥꯅ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯦꯞ ꯑꯃꯒꯨꯝꯅ ꯊꯕꯛ ꯇꯧꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯏꯂꯥꯅ ꯆꯠꯀꯗꯕ ꯃꯥꯏꯀꯩ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯅꯁꯨ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯀꯥꯏ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕ ꯑꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯂꯥ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯂꯥꯅ ꯏꯃꯨꯡ ꯑꯃ ꯂꯥꯟꯗꯨꯅ ꯆꯠꯂꯤꯉꯩꯗ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯏꯜꯐꯀꯤ ꯃꯈꯣꯜ ꯑꯣꯏꯔꯝꯃꯤ꯫ ꯏꯜꯐ ꯍꯥꯏꯕꯗꯤ ꯈꯔ ꯄꯤꯛꯄ, ꯃꯅꯥ ꯇꯨꯝꯕ, ꯁꯛꯇꯤ ꯄꯥꯏꯕ ꯖꯤꯕ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯁꯦ ꯃꯤꯑꯣꯏ ꯈꯔꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯃꯍꯥꯛꯄꯨ ꯑꯋꯥꯕ ꯄꯤꯔꯝꯃꯤ꯫ ꯏꯂꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯍꯟꯈꯤꯅꯕ ꯍꯥꯏꯅꯁꯨ ꯏꯂꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯨꯄꯥꯁꯤꯡꯗꯨꯅ ꯏꯂꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯥꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯅ "ꯌꯦꯡꯉꯨꯅꯦ, ꯃꯁꯤ ꯅꯨꯄꯤꯁꯦ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯈꯨꯠ ꯂꯣꯏꯅ ꯊꯨꯗꯦꯛꯀꯗꯧꯔꯦ" ꯍꯥꯏꯅ ꯀꯔꯦꯝꯅꯗꯨꯅ ꯏꯂꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯂꯥꯗꯤ ꯃꯥꯒꯤ ꯒꯤꯞꯇꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯁꯦꯡꯅꯃꯛ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯏꯂꯥꯅ ꯃꯈꯣꯏꯒꯤ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯊꯨꯗꯦꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯂꯥꯅ ꯃꯈꯣꯏꯁꯤꯡꯗꯨ ꯂꯣꯏꯅ ꯐꯨꯗꯠꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯏꯜꯐ ꯑꯗꯨꯕꯨ ꯀꯜꯂꯝꯃꯤ, ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯏꯜꯐ ꯑꯗꯨꯅ ꯏꯂꯥꯗ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯜꯐ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯕꯨ ꯃꯤꯊꯨꯡꯂꯦꯟꯕꯨ ꯄꯦꯜꯍꯟꯕ ꯑꯃꯗꯤ ꯍꯔꯥꯎꯍꯟꯅꯕ ꯂꯩꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯂꯣꯏꯅ ꯈꯟꯅꯩ ꯍꯥꯏꯅ꯫ ꯏꯜꯐ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯏꯁꯩ ꯁꯛꯄ ꯑꯃꯗꯤ ꯖꯒꯣꯏ ꯁꯥꯕꯁꯤ ꯈꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ, ꯑꯗꯨꯕꯨ ꯑꯩꯗꯤ ꯎꯀꯤꯜ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ ꯑꯃꯗꯤ ꯂꯨꯔꯤꯕ ꯋꯥ ꯑꯃꯅ ꯃꯤꯑꯣꯏꯕ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯎꯀꯤꯜ ꯑꯣꯏꯕ ꯌꯥꯏ꯫ ꯃꯍꯥꯛꯇꯨ ꯃꯁꯤꯒꯤ ꯋꯥ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯏꯂꯥꯗ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯏꯂꯥꯅꯁꯨ ꯃꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯃꯍꯥꯛꯁꯤ ꯒꯦꯟ ꯚꯦꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯗꯕꯅꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯑꯃ ꯊꯤꯔꯨꯗꯣꯏꯅꯤ, ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯃ ꯐꯪꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯂꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯏꯜꯐꯇꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯅꯇꯣꯝꯇ ꯆꯠꯄ ꯌꯥꯔꯣꯏ, ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨ ꯅꯇꯣꯝꯇ ꯆꯠꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯁꯨ ꯌꯥꯏ ꯍꯥꯏꯅ꯫ ꯅꯪꯅ ꯆꯠꯅꯤꯡꯂꯕꯗꯤ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯂꯞ ꯆꯠꯃꯤꯟꯅꯕ ꯍꯧꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯏꯜꯐ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯏꯂꯥꯕꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯀꯣꯅꯨꯡꯒꯤ ꯁꯤꯟ ꯑꯃ ꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯅꯤꯡꯊꯧꯐꯝ ꯍꯥꯞꯅꯕ ꯀꯟꯅ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯅ ꯂꯩꯕꯥꯛꯇꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯅꯤꯡꯊꯧ ꯈꯨꯕꯝ ꯍꯥꯞꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯥꯛꯅꯕ ꯕꯥꯇꯣꯜ ꯆꯠꯄ ꯂꯣꯏꯅꯅ ꯄꯥꯎꯖꯦꯜ ꯆꯦꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯨꯕꯝ ꯍꯥꯞꯄꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯂꯩꯕꯥꯛꯇꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯈꯟꯒꯗꯧꯔꯤꯕꯅꯤ꯫ ꯏꯂꯥꯒꯤ ꯏꯃꯨꯡꯗꯁꯨ ꯃꯁꯤꯒꯤ ꯕꯥꯇꯣꯜ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯕꯥꯇꯣꯜꯅ ꯑꯗꯨ ꯇꯁꯦꯡꯅꯃꯛꯇꯤ ꯏꯂꯥꯒꯤꯅꯤ ꯑꯃꯗꯤ ꯏꯂꯥꯒꯤ ꯃꯗꯣꯝꯆꯥꯅ ꯕꯥꯇꯣꯜ ꯑꯗꯨ ꯌꯦꯡꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯏꯂꯥꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯕꯥꯇꯣꯜ ꯑꯗꯨ ꯂꯧꯈ꯭ꯔꯗꯨꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯗꯨꯕꯨ ꯆꯠꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯏꯂꯥ ꯑꯃꯗꯤ ꯏꯜꯐ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯅꯝꯐꯨꯗ ꯏꯜꯐꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯄꯨꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯀꯣꯅꯨꯡꯗ ꯊꯧꯔꯝ ꯑꯃ ꯂꯩꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯏꯂꯥ ꯑꯃꯗꯤ ꯏꯜꯐꯇꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯎꯃꯪ ꯑꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯉꯛꯄ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡꯗꯨ ꯌꯥꯝꯅꯁꯨ ꯆꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯏꯜꯐ ꯑꯃꯗꯤ ꯏꯂꯥꯕꯨ ꯐꯥꯔꯗꯨꯅ ꯊꯧꯔꯤꯅ ꯌꯥꯟꯗꯨꯅ ꯊꯝꯂꯝꯃꯤ꯫
ꯃꯈꯣꯏꯅ ꯏꯂꯥ ꯑꯃꯗꯤ ꯏꯐꯇꯨ ꯊꯣꯡꯉꯒ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯟꯃꯤꯁꯤꯡꯒ ꯑꯆꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯐꯨꯅꯔꯝꯃꯤ꯫ ꯃꯁꯤꯅ ꯏꯐ ꯑꯃꯗꯤ ꯏꯂꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯝꯃꯤ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕу ꯍꯥꯠꯄꯃꯛꯇꯤ ꯍꯥꯠꯂꯝꯗꯦ꯫ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯏꯂꯥꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯏꯂꯥꯗ "ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ?" ꯍꯥꯏꯅ ꯍꯪꯉꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯂꯥꯗ "ꯅꯍꯥꯛ ꯀꯥꯏꯗ ꯆꯠꯀꯦ ꯇꯧꯔꯤꯕꯅꯣ ꯑꯃꯗꯤ ꯀꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯑꯣ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯏꯂꯥꯅ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯗꯤ ꯃꯍꯥꯛ ꯑꯁꯦ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯤ ꯐꯦꯔꯤ ꯑꯗꯨ ꯊꯤꯕ ꯆꯠꯂꯤꯕꯅꯤ꯫ ꯃꯍꯥꯛꯇꯨ ꯒꯦꯟ ꯚꯦꯂꯤ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯂꯩ, ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ꯫ ꯃꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯁꯨ ꯏꯂꯥꯗ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯌꯥꯎꯒꯦ, ꯏꯂꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯂꯥꯅꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯅꯤꯡꯂꯝꯗꯦ, ꯑꯗꯨꯕꯨ ꯏꯐꯇꯨꯅ ꯍꯥꯏꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯂꯥꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯒꯦꯟ ꯚꯦꯂꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯊꯤꯟꯅꯕ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯗꯨꯅ ꯏꯐꯇꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯑꯩ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯃꯗꯨꯗꯤ ꯑꯩꯍꯥꯛ ꯑꯁꯤ ꯇꯁꯦꯡꯅ ꯎꯀꯤꯜ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯑꯩꯍꯥꯛ ꯑꯇꯣꯞꯄ ꯏꯐꯀꯨꯝꯅ ꯖꯒꯣꯏ ꯏꯁꯩ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯠꯅ ꯀꯥꯡꯂꯣꯟ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏꯕ ꯈꯛꯇꯅ ꯎꯀꯤꯜ ꯑꯣꯏꯕ ꯌꯥꯏ" ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯏꯐꯇꯨꯗ ꯍꯥꯏꯔꯝꯃꯤ, "ꯃꯗꯨꯗꯤ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯁꯤꯜ ꯂꯥꯡꯗꯨꯅ ꯆꯂꯥꯏꯔꯤꯕꯅꯤ꯫ ꯑꯗꯣ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯏꯂꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, "ꯑꯗꯨꯗꯤ ꯅꯪꯁꯦ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃ ꯅꯠꯇꯦ꯫ ꯅꯍꯥꯛ ꯑꯁꯦ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯑꯣꯟꯕ ꯈꯔ ꯄꯨꯔꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯒꯤꯗꯤ ꯅꯪꯁꯨ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯋꯥꯀꯠꯁꯤꯡ ꯑꯗꯨ ꯇꯥꯒꯗꯕꯅꯤ ꯑꯃꯗꯤ ꯅꯍꯥꯛꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯐꯖꯅ ꯋꯥꯌꯦꯟꯗꯨꯅ ꯂꯩꯕꯥꯛ ꯆꯂꯥꯏꯒꯗꯕꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯂꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯏꯂꯥꯕꯨ ꯌꯥꯝꯅ ꯄꯥꯝꯃꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯗꯨ ꯃꯄꯨꯡ ꯐꯥꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨ ꯃꯤꯖꯥꯎꯁꯤꯡꯒꯤ ꯂꯝꯗꯝꯅꯤ꯫ ꯃꯐꯝꯗꯨꯗ ꯃꯤꯖꯥꯎꯁꯤꯡ ꯂꯩꯔꯝꯃꯤ, ꯃꯤꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯗꯨꯅ ꯊꯕꯛ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯦ ꯌꯧꯔꯕ ꯃꯇꯨꯡꯗ ꯏꯂꯥꯅ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯏꯂꯥꯅ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨ ꯐꯪꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯃꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯖꯥꯎꯁꯤꯡꯒꯤ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃꯁꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯂꯩꯅꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯏꯂꯥꯗ "ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯁꯤ, ꯑꯗꯨꯒ ꯍꯌꯦꯡ ꯍꯜꯂꯁꯤ" ꯍꯥꯏꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯁꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯂꯥ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯃꯤ ꯑꯆꯧꯕꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯑꯝꯕ ꯏꯔꯥꯡꯁꯤꯡ ꯅꯤꯡꯊꯤꯖꯅ ꯃꯈꯣꯏꯅ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯕꯗꯒꯤ ꯏꯂꯥꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯥꯖꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯏꯂꯥꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯄꯥꯝꯖꯕ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯏꯂꯥꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯦ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄा ꯑꯗꯨꯅꯁꯨ "ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯡꯒꯩꯁꯦꯡꯅꯃꯛꯁꯨ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯏꯕ ꯅꯤꯡꯊꯧꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯏꯕ ꯆꯦꯗꯛ ꯑꯗꯨꯗ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯩꯐꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯏꯂꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯂꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯏꯂꯥꯕꯨ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯂꯥꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯂꯥꯕꯨ ꯂꯩꯕꯥꯛꯇꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯝꯗ ꯏꯕ ꯆꯦ ꯆꯥꯡꯁꯤꯡ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯐꯝꯁꯤꯗ ꯏꯂꯥꯅ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯔꯥ ꯑꯗꯨꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯈꯨꯔꯥꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯏꯂꯥꯁꯦ ꯌꯥꯝꯅ ꯄꯥꯝꯖꯔꯦ, ꯃꯗꯨꯅ ꯃꯍꯥꯛꯅ ꯏꯂꯥꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ꯫ ꯃꯁꯤ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯑꯗꯨ ꯀꯌꯥ ꯍꯔꯥꯎꯕꯗꯤ ꯑꯣꯏꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯁꯥ ꯑꯁꯦ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯕꯒꯤꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯍꯟꯕ ꯄꯥꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯏꯂꯥꯒ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯕꯗ ꯍꯔꯥꯎꯗ꯭ꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯏꯂꯥꯕꯨ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯌꯦꯜꯂꯛꯇꯅꯕ ꯍꯥꯏꯅ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀ ꯎꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯝꯃꯤ꯫ ꯃꯈꯨꯔꯥ ꯑꯗꯨꯒ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯁꯤꯡꯒ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯏꯂꯥꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯅꯍꯥꯛꯅ ꯏꯂꯥꯕꯨ ꯑꯩꯒꯤ ꯂꯝꯕꯤꯗꯒꯤ ꯄꯨꯊꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥ ꯑꯗꯨꯅ ꯃꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯄꯣꯠꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯏꯂꯥꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜ ꯁꯛꯇꯤ ꯑꯃ ꯌꯥꯎꯔꯤꯕꯅꯤ, ꯃꯗꯨꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯕꯨ ꯏꯂꯥꯗ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯥꯒꯅꯤ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯕ ꯋꯥ ꯏꯂꯥꯅ ꯌꯥꯒꯅꯤ ꯍꯥꯏꯅ꯫ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯈꯨꯔꯥ ꯑꯗꯨꯅ ꯏꯂꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯈꯨꯔꯥ ꯑꯗꯨꯅ ꯏꯂꯥꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯅꯉꯣꯟꯗ ꯍꯦꯛ ꯂꯨꯍꯣꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯍꯥꯛꯅ ꯈꯪꯍꯧꯗꯅ ꯃꯁꯤꯒꯤ ꯊꯥꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯊꯤꯟꯗꯨꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯅ ꯏꯂꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯡ ꯑꯗꯨ ꯏꯂꯥꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯂꯥꯗꯤ ꯃꯗꯨꯒꯤ ꯊꯥꯡ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯂꯥꯅ ꯊꯥꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯃꯥꯒ ꯂꯣꯏꯅꯅ ꯊꯝꯈꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯧꯗꯥꯡ ꯑꯗු ꯌꯥꯔꯕꯅꯤ ꯑꯃꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯈꯨꯔꯥ ꯑꯗꯨꯅ ꯏꯂꯥꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯌꯥꯝ ꯃꯨꯟꯅ ꯇꯥꯎ, ꯑꯗꯨꯒ ꯅꯪ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯝꯇꯗ ꯇꯥꯍꯟꯕ ꯑꯃꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ꯫ ꯅꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯑꯔꯣꯠꯄ ꯑꯃ ꯑꯣꯏꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ꯫ ꯃꯔꯝ ꯑꯁꯤꯅ ꯏꯂꯥꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯝꯇꯗ ꯇꯝꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯃꯈꯨꯠꯃꯛꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯏꯂꯥꯅ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯂꯥꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯎ ꯑꯃꯗ ꯃꯁꯥ ꯑꯗꯨ ꯀꯤꯁꯤꯟꯖꯔꯝꯃꯤ ꯏꯜꯐ ꯑꯃꯒꯤ ꯃꯇꯦꯡꯅ, ꯑꯃꯗꯤ ꯃꯍꯥꯛꯅ ꯏꯜꯐ ꯑꯗꯨꯗ ꯅꯍꯥꯛ ꯅꯪꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯏꯜꯐ ꯂꯣꯏꯅꯃꯛꯀ ꯂꯣꯏꯅꯅ ꯑꯆꯧꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯔꯥ ꯑꯗꯨꯕు ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯏꯂꯥꯗꯤ ꯑꯗꯨꯃꯛ ꯀꯤꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯁꯨꯝ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯣꯏꯅ ꯏꯂꯥꯅ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯎꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯑꯁꯤ ꯇꯣꯉꯥꯟꯕ ꯁꯛꯇꯤ ꯑꯃꯒ ꯂꯣꯏꯅꯅ ꯇꯞꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯁꯛꯇꯤ ꯑꯁꯤ ꯃꯍꯥꯛꯅ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯀꯗꯕꯗꯒꯤ ꯁꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛꯄꯨ ꯎꯕꯗ ꯏꯂꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯑꯗꯨꯒ ꯏꯂꯥꯅ ꯍꯥꯏꯔꯝꯃꯤ ꯅꯪꯗꯤ ꯑꯩꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗꯨꯅꯤ, ꯅꯍꯥꯛꯅ ꯁꯣꯏꯕꯗꯒꯤ ꯄꯥꯞ ꯑꯃꯕꯨ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯂꯦ, ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯈꯨꯗꯣꯜ ꯑꯁꯤ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯄꯤꯈ꯭ꯔꯕ ꯈꯨꯗꯣꯜꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯧꯊꯣꯛꯇꯦ ꯍꯥꯏꯅ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛꯁꯨ ꯏꯂꯥꯅ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯑꯁꯦ ꯅꯨꯄꯤ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯏꯂꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯤꯔꯝꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯂꯥꯗ ꯖꯥꯗꯨ ꯇꯧꯗꯨꯅ ꯃꯉꯣꯟꯗ ꯐꯥꯔꯝꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯏꯂꯥꯕꯨ ꯅꯤꯡꯊꯤꯔꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯍꯜꯂꯝꯃꯤ,
ꯑꯗꯨꯒ ꯏꯂꯥꯕꯨ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯂꯥꯕꯨ ꯀꯣꯅꯨꯡꯗ ꯅꯝꯐꯨꯗ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯂꯥꯗꯨ ꯃꯁꯥꯅ ꯂꯥꯛꯆꯅꯤꯡꯗ꯭ꯔꯕꯁꯨ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯏꯂꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯂꯥꯕꯨ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯂꯥꯗ ꯂꯨꯍꯣꯡꯂꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯨꯔꯥꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯂꯥꯅ ꯃꯈꯨꯔꯥꯅ ꯄꯤꯔꯛꯄ ꯊꯥꯡ ꯑꯗꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯂꯥ ꯃꯁꯥꯃꯛꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯂꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯑꯔꯣꯏꯕ ꯌꯥꯏꯍꯦꯞ ꯇꯥꯂꯝꯗꯥꯏ ꯃꯇꯝꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯈꯨꯗꯣꯜꯄꯣꯠ ꯄꯥꯞꯅꯆꯤꯡꯕꯁꯤꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅ ꯍꯦꯟꯕꯅꯤ꯫ ꯃꯁꯤꯅ ꯃꯤꯅ ꯍꯥꯏꯕ ꯇꯥꯗꯅ ꯅꯁꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯇꯥꯒꯗꯕꯅꯤ꯫ ꯃꯗꯨ ꯈꯛꯇꯅ ꯅꯍꯥꯛꯄꯨ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯏꯂꯥꯅ ꯊꯥꯡ ꯑꯗꯨ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯏꯂꯥꯅ ꯊꯥꯡ ꯄꯥꯏꯔꯝꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯏꯂꯥꯕꯨ ꯂꯥꯟꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯟꯃꯤ ꯀꯧꯗꯨꯅ ꯏꯂꯥꯕꯨ ꯐꯥꯍꯜꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯞꯁꯤꯡꯒ ꯑꯆꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤ ꯇꯧꯔꯛꯅꯕ ꯍꯥꯏꯅ ꯏꯂꯥꯅ ꯃꯈꯣꯏꯗ ꯍꯥꯟꯅ ꯍꯥꯏꯈꯤꯕꯒꯤꯅꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯏꯂꯥꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯏꯂꯥꯅ ꯃꯈꯨꯔꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞ ꯑꯗꯨꯗ ꯍꯨ ꯍꯥꯞꯆꯤꯟꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯨꯞ ꯑꯗꯨ ꯎꯞꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯆꯤꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡ ꯑꯃꯗꯤ ꯏꯂꯥ ꯃꯍꯥꯛꯄꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯨꯕꯝ ꯍꯥꯞꯀꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯂꯨꯍꯨꯞ ꯍꯥꯞꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯂꯥꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯂꯥꯅ ꯂꯥꯎꯔꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯇꯧꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯇꯨ ꯀꯔꯝꯕ ꯃꯤꯅꯣ, ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯨꯔꯥ ꯑꯗꯨꯅ ꯃꯥꯒꯤ ꯂꯤꯟ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯂꯥꯒꯤ ꯃꯈꯣꯡ ꯑꯗꯨꯅ ꯅꯦꯠꯁꯤꯟꯗꯨꯅ ꯂꯤꯟ ꯑꯗꯨꯕꯨ ꯍꯥꯠꯂꯝꯃꯤ ꯑꯃꯗꯤ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯃꯈꯨꯔꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯥꯠꯂꯒ ꯃꯈꯣꯏꯒꯤ ꯂꯝ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯁꯤꯟꯕꯅꯤ ꯍꯥꯏꯅ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯅ꯫ ꯑꯗꯨꯒ ꯃꯈꯨꯔꯥ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞ ꯑꯗꯨꯕꯨ ꯍꯨꯞꯆꯤꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯨ ꯍꯥꯞꯈꯤꯕ ꯂꯨꯍꯨꯞ ꯑꯗꯨꯕꯨꯅꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯂꯨꯍꯨꯞ ꯑꯗꯨ ꯎꯞꯁꯤꯟꯈꯤꯕꯒ ꯃꯁꯥ ꯑꯗꯨ ꯄꯦꯔꯥꯂꯥꯏꯖ ꯇꯧꯔꯝꯃꯤ, ꯆꯤꯡꯊꯦꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯑꯗꯨ ꯈꯨꯗꯛꯇꯨꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯁꯨ ꯏꯂꯥꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯁꯤꯡꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯆꯦ ꯑꯗꯨꯅ ꯏꯂꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯥꯊꯪ ꯇꯧꯅꯕ ꯏꯂꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯏꯂꯥꯅ ꯅꯣꯛꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯨꯝꯅ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝꯇꯒꯤ ꯋꯥ ꯇꯥꯔꯔꯣꯏ, ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯒꯤ ꯁꯥꯞ ꯑꯗꯨꯕꯨ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯅ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯏꯂꯥ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯗꯨ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫